Arambai News Guwahati ta Manipuri Pao tabiri basingbu ihan hanba maktada chingangbam Sujitra Rani na khurumjari hauzik ngasigi samlapa mariba pau sing lobirasi Asam amadi Mizoram ngamkhaida langi saktam lawrakle Mizo nupa nupi khaktana afang aphangba chai nung paiduna Mizoram gi ngamkhai kandaba yade haibagi moongda chongthorakle Assam ki leader of the opposition Debarbatta Saikyanu luchingba Congress ki mihut khutpu amana Assam amadi Mizoram ngamkhai gi phibam yengsinnabagi damak irang thokliba mafam tamna changsinki adubo mihut khutpu asi ngamkhai dagi kilometer ani lapna Kasar district ki Dholai gi Khulisora thongi manakta Mizoram police na changlaktanaba thatkibaga loinana mihut khutpu asi gi mathakta Mizo miyamna nung chek na chingba langsilakhi Mato sumna yengsinba chatkhiba team ase mafam adu yongna changsinba ngamdana halakpa taki Khongchera sida Hanagi MP Susmita Dev MLA Kamlaks De Siddiq Ahmed Ajit Singh Amadi Pankaj Borbarana chingba yaukhi Phibam yengsinba chatkiba rajniti dolgi mihut khutpu amabu security piba ngamdabase Assam police ki tanatana Assam lenga kisu asonba amadi pangdaba uthokpane Assam Public Service Commission APSC ngasisu chumthokpa amadi semdokpa ngamdabagi phibamda adumak leiri parikya lobagi matangda wathok kaya hanana thokhrabani adubu ngasisu madudagi karigumba para amata tamba ngamhogdabagi phibamda leiri APSC na loba ngasi pangthokiba CDPO gi parikhyada yamnamak ngakningayoba thawong ama thokre social work amasung sociology subject ani asigi khenaba khangdabagi phibamda social work ki wahang cheda sociology gi wahang chi oiramki Mato sumna Guwahati gi RJ Vidyapit College ta pangthokiba parikya asida candidate lising kayana irang haurakhibaga loinana ngasigi parikya asi amuka hananabagi wakatsu thangalakre Assam ki Barak Tampag amasung atay district sing da khudong chaba phanghandraba minority sing maroina mitay amasung mitay pangal sing na hingnanabagi amasung phibam phagathanabagi changsilliba lanjang sing asibo sogatladuna Manipur Students Association Delhi Masatna sothaduna leiriba Moran Motok amasung Coach Rajbangsi gumba community sing da pikiba khudong chaba sing asida mireng thamlabadi minority mitay amasung mitay pangal sing na taliba political social economic amadi linguistic upliftment ki demand sing asi maram chai tanpham thoi hairakli Manipuri medium school sing mapangal kankhanana ba hotnabagi mahutta performance phajade haibagi maral siraduna thingzina ba hotnari minority sing asi gi kholau sing su namthana ba hotnei orakli ba phibam asi yengsinna ba amasung mari lena ba action lokhat pina ba mari lena ba authority da loop asina haizarakli Handak nauna semkiba Krisak Mukti Sangram Samiti gi Raizor Dolga punna chatminanabagi proposal handakti AJP na yakre Asu amadi AJYCP na luchingduna semkiba AJP gi coordinator Adip Kumar Fukona Assamda regional party sing punna chatminagadabani haikibaga loinana Silchar airport ra Pakistan Murabad laukibagi wathok aduda chenariba Badruddin Azmal bu AJP na sagatpaga loinana karigumba inglisingani kunmathoi gi mikhalda AJP na lengak paiba thoklabadi wathok asibu sawgairakliba minister Himanta Biswa Sharma bu jail da thamgani hairakre Nakalamaromda Wathogasigi Wahogdagi Himanta Biswa Sarmagi Mathakta Azmal Nasu Maihona Sarokibaga Loinana Kota Chatkani Himantagi Facebook page Sahi Ama Tingjinabagi Aingi Thorang Paiketkani Hairakli Adubo BJP gi Maikaidagidi Azmal Amasung Adip Pukongi Kihelakpa Kayasi Nachungbidabagi Maong Utlakhi Assam Education Department na Chaurakna Mahiroi Lag Humbudra Mukhi oina Aadhaar enrollment ki khongjang hayengdagi hauragani Chahi Tarug amasung Taranipan gi manungda leiba lengaki amasung private school singi mahiroi punamak masina cover tawgani Mathang chahi gi habadi English ngani kunma thoigi March thagi manungda loisingadoriba khongjang asi Deputy Commissioner singna magi district ta launch tawragani Ngase World Meeting Convention WMC gi mifam ama Imphal gi Teralukram lerekta leiba Sarachan Thiam gi sangaida pangthokre Lubasi gi Central Committee gi Chairman Haigruzam Navasyamna mifam apu oiduna pangthokiba mifam asida Lubasi gi Advisor Potsangbam Sonamani amasung saknairba aiba Sarachan Thiamna daista famki mifam asina WMC Manipur State Unit ki President oriba Rakesh Puyamna Central Executive Committee gi Secretary General oina
खनखिबना हांगहौरिबा फम असिगिदमक सरतचान थियामबो खनखिबगा लोइदना लागिबा नवंबर की तांग कुमापन पांगथोकदौरिबा आसाम स्टेट यूनिट की मिफम यावरुनबा सेंट्रल कमिटी की प्रेसिडेंट हैग्रुजम नवश्याम अमसोंग एडवाइजर पोत्संगबम सोनामनी लागिबा तांग कुनिपांदा गुवाहाटी की दमक खोंगसानबा हाइनसु वारेप लौखी। All Manipur Students Union M-Suna Thasigi Tareta Tokiba Order Adu Karigumba Thoi Dravadi School Sing Adu the warning Piba Todana School Singdugi recognition Kakhatkani Hairakre COVID number Moirogamiam no one Rabamatamduda M-Suna Mahiroi Singdagi school fee Lodanaba Haiki Adubu Thoidana P Loramba School Taretna Masagi Maralia Zarak Padagi Makogi Matakta Tamlamba Social Boycott Handokle Aduga Order Adubu Makatana Thoidaba School Singi recognition Kaktanabagi Makatava Akanba Kongzang Sangsinkigani Hainasu M Suna Hairakli Manipura doctor ki masing watpadagi anaba singna ningba thungdribasi kharamakhay koknanaba center na mangzongnana ayaba pirakraba MBBS tambagi seat masing yankhai nongna hengatpagi thorangasi thuna paikhatpa mathau tai natrabadi chahi khudingi seat yankhai asi adum mangduna leiragani haina Southeast Asia Cultural Organization Sikona hairakre MBBS tamnanabagi seat masing hengathanba haibasi tangai fadana tawdaba yadraba amane Manipur gi apunba district 13 asiga hauzik lariba MBBS tamnanaba seat masing chama asiga su yengnabada yamnamak chanadre maramaduna yamna athuba matamda center na ayaba pirakraba MBBS tamnanaba anuba seat yankhai asi hengathanaba hauzik paliba lengakna athubada hotnabiu hainasu lubasigi secretary general konthokjam ibo chauba khangan na thadorpa chirol amana Lakli Manipura COVID positive oibam sungsibagi masing nomagi leptana hengalakli basi thengnanabagi damag Bisnupur district ki manung channa Moirang Kumang Lekai COVID-19 protection committee kauba loop ama semkhre Lekai gi thakta COVID thengnabada achoba thodang lounanaba changsilakpa khongjang singi manungdadi Manipura masina ahanba committee oidi Ngasi Assam da COVID-19 ki anoba positive case chamaga yankhani toi phangkhibaga loinana apunba confirm case masing lagani ge lising ni pan chatret marfumapan yaukre lising taru ka chonga tarani thoina active oiri ngasi Assam da mioi ahum COVID number moiduna leikidabaga loinana apunba leikidabagi masing chamapan ga nifu humdoi yaukre Tripura da ngasi anoba positive case marfu humdoi phangkibaga loinana apunba confirm case masing lising kunthra mathoiga chonga taramari ne lising amaga chahum subna ani na active oiri ngasi Tripura da mioi ama COVID number moiduna leikidabaga loinana apunba leikidabagi masing chahum ga yankhai mari yaukre Manipur ngasi anoba positive case chaniga nifu manga phangki masigi manungda chaniga nifu ni thoidi michamni aduga ahumna CAPF ki personnel singni ngasi su micham maraktagi positive oriba mioi chaniga nifuni thoimak travel history leitaba mioi ngaktani makoigi manungda Imphal West tagi chamaga kumapan Imphal East tagi kunthra manga Thoubal dagi kun Bisnupur dagi nifu Kakching dagi mari Kangpokpi dagi ani Churachandpur dagi mapan Jiribam dagi ama amadi Kamjong dagi ani yauri Haukiba pung kun mari asida mioi ahum su COVID number moiduna Manipur da ngasi leikhidre Imphal East dagi ani Thoubal dagi amane maramasina Manipura COVID number moiduna apunba leikidabagi masing chamaga marfutara taret yaukre apunba confirm case masing na lising kunga chahum humbudra tarukni active oriba case masing na lising ahumga chama supna taretni Arunachal Pradesh da apunba confirm case masing lising tara mangaga chahum marfumapan yaukre lising amaga chonga yankhai mapan na active oiri leikidabagi masing nifu mangane Meghalaya da ngasi anoba positive case chamaga yankhai manga phangkibaga loinana apunba confirm case masing lising taraga chani supna ani yaukre lising ama supna kunthra marina active oidi leikidabagi masing marfutara humdoine Nagaland ngasi anoba positive case taramapan phangkibaga loinana apunba confirm case masing lising mapan ga chamri humbudra mari yaukre chamapan ga marfu manga na active oidi leikidabagi masing nifu mapan ne Sikkim da apunba confirm case masing lising mari ga chamaga marfutara manga yaukre chahum ga tara manga na active oidi leikidabagi masing humbudra tarukne amadi Mizoram da ngasi anoba positive case yankhai taret phangkibaga loinana apunba confirm case masing lising ahum subna marfutara yaukre chamri ga humbudra na active oidi leikidabagi masing ani ne amadi India da ngasi gi oina hojik fawda COVID-19 gi anoba positive case lising kunmari ga chatret marfutaret phangkre
masida state 15 gi report watli. Total positive case masingna lakh marfu manga dasmik ahum ani yaukre. Total active case masingna lakh manga dasmik ama amani amadi total death na lakh amaga lising kuntaruk chahumga humudra taruk yaukre. Asigi oina hauzik fawda mioi COVID number moidina chani ga tara humdoi laikhitabagi pau lakli. Aroibada atopa pau singda. Bihar Assembly Mikhalam Sungatay Assembly seat Kayagi by election gi vote masing thiba lakliba lebak pokpa numit haibadi chaliba tha sigi tarada pangthok lagani hariba numit asimaktada Bihar gi manung chana laiba Balmiki Nagar Lok Sabha seat ki by election gi so vote masing thigani Panbayai, Tankak Ahum Thongna Pangthoki by Assembly seat Chani Ganipum Doi Leiba, Bihar Assembly Mikhalgi Oinade, exit poll Ayambagi Laifauda, Lengak Pariba, BJP, JDU, Tubagaloinana, RJD Congress Ki, Alliance, Mai Paktuna, Nahawari Baluchingba, Lalu Prasad Yadav Ki Machanupa, Tejaswina, CM Oiba Yana Lei Haidi. State Taragi Assembly seat Yankai Marigi by election Hokiba November Gitang Ahumda Aduga Awang Nopoki State Ani Habadi Manipuri Amasung Nagaland gi by election na ngarang thangzunumit loishin kravani. India gi diplomat Vidisa Maitra United Nations ki maroiba committee amada khankre UN gi ki body amoriba advisor committee on administrative and budgetary questions ta member state ayambana sogatladuna India gi nupi diplomat asibu khankibani. Ngasi lebag asigi Prime Minister Narendra Modi na Ministry of Shipping bu Ministry of Ports, Shipping and Waterways haina khangnaragani lauthokre. Joe Biden America gi nipu taruk suba president oiragani White House yongnabagi lamjelda Biden na Trumpu tung oinaramle Biden na phangpham thokpa magic number chaniga humbudra dagi hena electoral vote chaniga marfutara phangki aduga president Trump na chaniga taramari khaktamak phangki Mathang chahi gi January tarada Joe Biden America gi president oina wasak lauragani Biden haiki hawjikti America gi thawai chawthokchabagi matam lakle America punbagi matam adusu yorakle chahi humbudra taret suraba Joe Biden na America gi khwaidagi ahal oreba president oiragani Biden ga loina na Indian Jamaican origin Kamala Harris su ahan boina America gi nupi vice president oibatana tana White House ki ahan ba colored woman vice president oigadori adubo Kamala Harris na nupi sagai gi mathakta thajaba thamlaga chawthokna pham asigi oina mahakna aroiba nupi natte haiki Nakalamaromda Mangakanba Hogzigoriba President Donald Trump Nadi Supreme Court Chatkani Haina Singnara Kibagaloidana Handaki Mikhalasi Loigadaba Yamnamak Wadlisu Hairakre. US ki anova President Oigadoriba Joe Biden America gi Rajniti gi Lanfamda Chahi Yankai Muk Lanthing Naduna Layraklaba Kwaidagi Nahawariba Senator Singi Manungda Ama Oina Karakibadagi Hauraga America gi Kwaidagi Ahaloriba President ki Thak Phawa Yorokpagi Puari Ama Semkraba Mioine Chahi Humbudra Taret Suraba Taruklak Democratic Senator Oirakraba Biden na Anirak Habadi Inglisingamaga Chamapan Marfunipan Amasung Inglisingani Nipanda President Mirepta Maithiba Panki Angang oiningaidagi hauna President oiningbagi mangmanglakhraba John Biden na Washington da chahi yankai lerakpatanatana mamangi President Barack Obama gi Vice President oina tam anirak White House ta lerakhrabagi matung handakti mahaki manglanadu mangphaunakre Mahaki India US ki achetpa mari thamningbagi apamba du senator ama oibatanatana matamadugi President Barack Obama gi deputy oina chahi nipan lerakpadasu mahakna utpangamki Panbayai Biden gi anuba policy na Indian lak manga mukta American citizenship pirabayari. English singamaga chamapani phuni thoida Pennsylvania gi Catholic imungamada pokiba Joe Bernard Biden Jr. University of Delaware da mahitam lakhi amasong English singamaga chamapan humphuni panda Syracuse University dagi law degree loishinki. English singamaga chamapan humburani thoida mahakna ahan boina elect oikibadagi hauraga Delaware State ki taruklak mahakna senator oiki. English maga chamapan humbudrani thoida car accident amada mahaki loinabi Neilia amasung makhoi tha tarahumdoi tangairi bi machanupi Naomi leikidre. Aduga mahaki machanupa ani habadi Biu amasung Hunter na pibam thina soki. English maga chamapan humbudra tareta mahaki ani suba loinabi Jill Jacobs ka luhongki. Makhoi anigi machanupi asli. Ningsing bayai Barack Obama na hokiba April thada Biden bu President Mirep oinanabagi officially endorse tawkibani.
Biden mahaki mayambani mahak great president ama oigani haibagi thazaba Barack Obama na phongdokhi. John Biden ga chanminariba Indian origin Kamala Harris na America gi vice president oina khanba ahanba nupi oibatana tana ahanba black woman ni. Chahi yankai manga surabi California gi senator Kamala Harris mapana Jamaica ni aduga mamana Indian ni. Prosecutors oiramlabi Kamala Harris Trump ki appointee sing takhaibada maming chatkibaga loinana Democratic Party gi star oirakhi. Inglisingani ahumda ahanba mikhal mai paktana San Francisco gi district attorney oiki. Inglisingani tarada California gi ahanba black woman attorney general oina khan Inglisingani tara tarukta US Senate Harris karakhi. Mahaki mama Shyamala Gopalan masagi chahi tarama panda cancer gi hidak pukthok nanabagi manglanda research tongnanabagi damak America da lakhibane. University of California da economics tamliba Jamaica da gi lakpa Donald Harris ka thengnaduna makhoi ani luhongki hairi. Mahaki mama na mahakpu sembirakpani haina Kamala Harris na phongna miyamda lauthokhi. Joe Biden na Congress ta pikiba mahaki ahanba speech ta Madam Vice President haina Kamala Harris ta haikiba duna Kamala Harris ki thak amasung Biden na mangonda thazabadu mayek sengna utkhi. Amadi mamaidadi makhoi animak Democratic Party gi President amasung Vice President mirep oina lan changkibaga loinana makhoi animak ngasidi record ka loinana mai pakpagi phiral thetpangamkhre. Ngasigi oinadi Arambai News Guwahati da Manipuri Pao sandokchaba matang solution zabaga loinana amukaso hanna khurumjari.